Ngarang numit yung mamatungda chukiba kanba nong aduna Churachandpur district ki mafam kaya ising thumjinkhre ising tumjinkiba sina district asigi mahosagi punsida chauna akaiba thokhalei official singna phongdurapagi matungina hauji fawbugi oina khudaki ichawaduna maram oiraga misi mina thokibagi paw leitri pung kharagi manungda ising ka henna thumjilakpa sina miyamda chauna awaba mayuknare lambi kaya ising thumjinkibana chathok chasin tawbada khudong chadre hairi official singki matung ina ising thumjilakli badu nong kana takiba du khaktana nate iram nala mati chana leitabana maram oiraga ising singadu thuna chumthakinaba pambai leitabadagi khudaki oiba ichawadu mayoknabani district asigi manung chana leiba yum kayagi manungda ising changle lambi kaya amasu ising thumjinduna leikre yumgi mapanda khamduna leiba gari kaya amasu ising thumjin khibaduna tangkhai hena ising manungda luptuna leiba yaure hairi